Arambai Tenggolgi Mathakta Siriba Maral Yumpham Yaode Haukiba October anigi ahingnong yaida Makhan amasung Laikhan Pokpi anigi marakta Khamgen lang song loi kauba mabu Arambai Tenggol na tamthina otnai khi haina KSO na Maral Siribadu Yumpham Yaode haina Arambai Tenggol na thadorokpa cherol amana haire cherol aduna makhata na hairibade thawong adu Arambai Tenggol ga mari amata lainade hiram asigi matangda mari lainabo authority gi maikaidagesu legal amasung administrative norms ki matungin na hiram asida ningthina monitor tawgadabane lanai mioi natraga group kharana matik saba khudam sangdam amata laitana asigumba unverify oiba warolsing circulate tawribasi yamna haksina lawe asigumba aranba report sing asina Arambai Tenggol gi reputation mangan badanatana miyambu lana lamjing hanabagi maram ohelle asigumba unverify oiba allegation sing sandorogli basi dagi media gi representative amasung miyamna section biyo asigumba semjin sajinba sathiba claim sing asi mari lainaba logi provision matungina deal tawgadabane makhata na KSO gi maikaidagesu asigumba aranba masung Yumpham Yaudaba paw sing asi circulate tawdanaba Arambai Tenggol gi maikaidagi section warol thamle loinana thangai sengba khudong sadaba sing adude laibak asigi lairiba lona ayaba piriba legal proceedings sing adugi matungina thabak tawna basu honagadabani haire Meiteina Khundaba Maphamda Changlakpa Kuki ane Manipur Policena rescue Toukhre Imphal East District ki Yangang Pokpi Bazar da Changlakhiba Kuki ane Manipur Policena Central Security Force ka khusamnaduna rescue tawba ngamkhre Maitai singna namna Khundaba Maphamda changkhraga mangkhre haiba wakat ama lakpadagi security forces na thiba humbagi thabak sathabada Kuki ani adu rescue tawba ngamkhibane rescue tawraba Kuki ani adudi ais Langjol village dagi Langmenlun sahi nifuga manga amasung Kangpokpigi Sangram village dagi Sesem sahi nifuga manga ne makhoi ani auto rickshaw ama tongduna changlambadagi police na rescue tawraga imung manunggi miyoi singda khusinakre haire kumja lising ani kulhumdoi gi me ahumda kanglupi rang thoklakraba matungda Kuki jo furup ki miyoi singna buffer zone thamduna maitai sing chathok chasin tawba yahandana lairakhiba Kuki ani Yangang Pokpi bazar da changkhraga mafam khangkhidre haiba wakat ama lakpadagi police na khongjel yang na thiba humbagi thabak sathabada miyoi ani adu auto rickshaw ama tonglaga changlamba thengnakhe police na miyoi ani adu imung manungda tekta kaidana khusinakre haire High Commander Roiba wa hairunaba BJP gi MLA sing Delhi da paisinakhre Unasi Yadragadi Eikhoi BJP dagi resign tawba tabane Shyamkumar Manipur da popular government ama thamnaba makhoi masel punsinaduna national leader sing da Roiba wa hairunaba BJP gi MLA sing mathang Delhi da paisinakhre ngasi numit jungbagi Imphal Indigo flight da hanagi minister Waikemsan Andro ACG MLA Thongnaujam Shyamkumar amasung Wawagai ACG MLA Usam Deven Delhi gi damak Imphal thadokhe aduga numidang wairam gi flight na Manipur Legislative Assembly gi speaker Thoksom Saitaverta Thangmaiban ACG MLA Khumuksam Jaikishan Mayang Imphal ACG MLA Kongkham Robindro amasung Lamlai ACG MLA Khongbantabam Ibomsa Imphal thadokre ngarang su hanagi chief minister Nongthongbam Biren Haikham Dinggo Salam Rajen amadi atai MLA kaya amasu Imphal thadokhe madugi mangwainana atai state singda leiriba BJP gi MLA singsu Delhi da paisinakhravane MLA mayam khongbu semnaraga mathang Delhi gi damak Imphal thadokpagi pau phangnabadagi airport ta sangsinnaruba paumi singda Andro ACG MLA Shyamkumar na hai anauba lengak ama lingnabagi matangda Eikhoi center gi lusingba singda taksinba chatpane handaki khongchat asida Eikhoi gi ipa imani haiduna leiriba party gi lusingba singna Eikhoi bu unabidragadi BJP da makhata na leirubagi kana ba leitre resign tawba tabane thajaba yaba maphamdagi phangba pauna hai MLA singna Delhi da pulap changsilibasi center gi lusingba singna kauksilakpa natte aduga Manipur da popular government ama thamningbagi apambaso center gi lusingba singda leitre adubu MLA sing asina center da leiriba lusingba singda Manipur gi hojik oiriba phibam asida president rule lauthoklaga miyam gi laingak ama thambagi tangai fadaba lei haibadu khanganaba honagane masida makhoina Eikhoi masa ama oibagi menungsi ama su utpham thoe madu natana makhoina tawningbada sum tawrakpa Eikhoi da kari mata tanadaba mayam asina MLA singda yamna nungaina de maram aduna handaki khongchat asi BJP gi MLA singi de khwaidagi maruoiba amasung atopa phirep ama laurakpa yabagi phibam lei phibam asi center gi lusingba singna khangpham thoi amasung tha asigi manungda popular government ama sembi naba center gi lusingba singna thabak lakhotpagi tangai fadaba leire Haujikti MLA sing mathang resign tawna ba natraga atopa party ama semgatuna machet taraga government semna bohona vatavane
पाव असिना मखा ताना हाई बीजेपी की लुसिंगबसिंगना अखोइबु थवैबिरक्त्रगदि पार्टी असिदगी मचे तानबा एमएलए सिंग सुनबा लै हाना यानादुना तौगदबा थबक पुमनमक लोइनरगा लैरबने अदुबु मतम सांगना पार्टी असिगी मखादा लैरकपना मरम ओइरगा यारगदि मखोइगा पुन्ना अदुम लैमिनबना फगनी खल्लगा अरोइबो ओइना वा खरा हाइनबगी खुदोंग चाबा गाइबने मणिपुर बीजेपी की एमएलए सिंग मचे तारबा मतुंगदा अनौबा लैंगाक अमा सेंबा हाइबसी ओइथोक्तबदि नत्ते तौबददि मफम अमसुंग मतमदि येंगबा ताई मदु नतना लॉ एंड ऑर्डर गा मरी लैनरकपा इशू मयाम अमा लैबनिना बीजेपी की नेशनल लीडर सिंगना लाना लौखिदुना असेंबली डिसॉल्व तौरकपा याबगी अकीबसु लैतबा नत्ते हाइरे रॉबर्ट नाउरेमना पेरिस्की फैशन शोदा लमदमसिगी फजरबा फिरोलसिंग उठख्रे मणिपुर की ममिंग लैरबा डिजाइनर रॉबर्ट नाउरेमना फ्रांस की कोनुंग पेरिस ता पांगथोकपा ग्लोबल फैशन शोदा मणिपुर की निंगथीजरबा फिरोलसिंग उठख्रे मालेम की ओइना फैशन कैपिटल नि हाइना लौरिबा पेरिस ता पांगथोकपा पेरिस फैशन वीक की थौरमदा पीपी प्रोडक्शन हाउस न सिन लांगदुना मालेम की तोंगान तोंगान बलाइवाकसिंगदगी डिजाइनर कुनमंगाना सरुक याखे इंडिया की महुत सिंधुना सरुक याखिबा रॉबर्ट नाउरेमना तोंगान तोंगान बलाइवाकसिंगदगी लाकपा डिजाइनर कुनमंगागा लोइनना मसा मसागी ओइबा नाट की निंगथीजरबा फिरोलसिंग ग्लोबल फैशन शो अदुदा उठखे रॉबर्ट नाउरेम की ख्वाइदगी इकोन कोनबा आर्ट ऑफ ईस्ट इंडिया हाइना मिंगथोनबा कलेक्शन असिदा पोंगनफम लमदम मणिपुर की फिसालोनसागा मरी लेनबा फिरोल कया मरुम याउरे महाकी फिरोलसिंग अदुना मालेम की तोंगान तोंगानबा मफमदगी लाकपा मियोइसिंगी मित्येंग चिंगसिनखि हाइरे मतम सांगना मोबाइल फोन सिजिन्नबना अंगांसिंगी हार्ट सोखल्ले स्टडी डिजिटल की मतम असिदा अंगांसिंगना स्मार्टफोन तोइना सिजिन्नबगा लोइनना ऑनलाइन क्लास याउबा ऑनलाइन गेमिंग अमसुंग स्ट्रीमिंग न सिंगबा तौबगी थवोंग चथबा थेंगनरे तुमलमदाइदा ngahaktang oirabasu mobile phone paibagi hainabi ama mioiba yambana thamnarakle adubu matam sangna mobile phone paibana pukning wakhalda akaiba thoganbada natana heart ki phibamdasu akaiba thogali haiba study amadagi khangba ngamle journal of the american heart association da phonglakpa study gi report na hai matam sangna smartphone paiduna natraga computer mamang da phamduna social media yengba natraga online gaming sanaduna cardio metabolic risk wangkhadhalle चाही नौरीबा अंगांसिंगना मोबाइल फोन अमसुंग कंप्यूटर मतम सांगना पाइबगी मतम चादबा से नोंगसुप लैवाकसिंग खक्ता नतना इंडिया दसु मायोकनबा हौरे हंदकता चथगिबा स्टडी अमदा पुंग अमखक मोबाइल फोन येंगदुना नत्रगा गेम सानादुना लैरबदि कार्डियो मेटाबॉलिक रिस्क सिनोदस्मिक सिनोनिपान हेंगदहल्ले मरुओइना चाही नौरीबा अंगांसिंगना अमुका हेना खुदोंग चादबा मायोकना हल्ले नुमित खुदिंगी मतम सांगना मोबाइल फोन येंगबना हार्ट की फिबम सोगल्ली हाइबा खंगलबनिना ममा मपा ओइबसिंगना अंगांसिंगदा नोंगमगी अकक्नबा मतम खरखक मोबाइल फोन पाइहनबा थौरांग लौखटकदबने नोंगमगी मनुंगदा सुपनगी पुंग अनिदगी हेन्ना मोबाइल फोन पाइहलोइदबने अंगांसिंगना स्कूलदगी हलकपा मतमदा साना खोटनबदा हेन्ना माइ ओनसिलहंदुना यारिबा मखै मोबाइल फोनदगी लापथोकना लेहन्नबा होटनगदबनी हाइरे मतम साना तुम्बा अमसुंग याहौबा हाइबसे अंगांसिंगी हक्सेल फहनबगी मतांगदा ख्वाइदगी मरुओइबा थौरांगने मरम अदुना सुती नुमित्तो ओइरबसु अंगांसिंगदा यारिबा मखै मतम सांगना मोबाइल फोन पाइहलोइदबनी हाइरे लौखटपा याबा सेक्शन थौरांगसिंगी मतांगदा रिपोर्ट अमना हाई नुमित खुदिंगी अंगांसिंगबु लैकोलदा नत्रगा पाकता कोइबा ngahak ngahak पुथोकपिगदबने युमदा हलकलगसु वारी लिबिदुना पिकलिबा अंगांसिंगबु मोबाइल फोनदगी लापथोकना लेहन्नबा थौरांग लौखटकदबने इमुंगी थबक इंखांगदा अयेतपा पिरक्तनबनी हाइदुना चाही नौरिबा अंगांसिंगदा मोबाइल फोन अमा पिसिनबगी हाइनबी थादोकदबने चाही नौरिबा अंगांसिंगना मतम सांगना मोबाइल फोन सिजिन्नरबदि तुंगी पुंसीदा खुदोंथीबा कया मरुम मायोकनरकपा याय हाइरे